President role matam loiduna anobul chingba khanduna miyamgi lengak ama semba phana kusilakle chingjamai ACG MLA yumnam kemchana chief minister oiba lengak asida deputy chief minister oina naga ama kuki ama yauna cabinet minister manga leiri awatpa minister gi post tait karama matam habakadagi haiba chapchana khamngamdri manipur gi lengak loni oiba puari da deputy chief minister ani leiba haibisi handak kiasin ahan oirangani khalle state asida haukiba megi tang ahumdagi maitei amadi kuki ani gi marakta tholakkiba kangku irang asigi waroisin proknanabagi pandamda wai khem channel chingba lengak simlakkiba asida tangai phadanan kuki ama naga ama kangki mihut ani deputy CM gi pham thindokpani haina lowe aduba hauji phawbagi oinadi thokli botok asigi waroisin karamba matamda prokadagi haiba kana amatan khangmangamdre serak asida Bishnupur district manchun leiba tronglawbi de bong kapsilaktuna misi mina kaya thokan kibatana tana kuki amadi tangkhul ani gi maraktasu mifama pun hana sunabagi thoktoksing tholakkiba sina lamdam masigi miyam hausa gi punchida tangdu leitani hingma ngamdaba pibamda lehelakli basi yamna lebak thibani state asida thokliba maitei amadi kuki ani gi irang asi makha tana thokandanaba central government na nung semlakkiba lengakna kanuk masel gi marakta makhal amatagi mukna baleitaba tangdu leitaba puraktuna lanjena kiba IDP singadu masa masa gi mayumda handil hanaba thawang lokholingai serak asida kuki amadi tangkhul ani gi marakta amadi tronglawbi gi thawdo asi irangi wathok lerakkiba asina maram oiraga state asiki administration amadi miyam gi mahausa gi punchida ne tadaba pibam oihannaba sinba kanu natraga agency am leidabra haibisuni ammaromda state asida drug lalonba amadi illegal immigrants sing wathok ko iroinana to khaiba legislature yawbu lengak semnabagi demand tawrakkibagi mayokta maitei amadi kuki jokanu ki marakta muknaba misimina mikap miyaw kol khonjena nilli nakalani gi muknaba damyo ichani gi humpu henbagi punchi khangu takta pikam nakre miyo lising humpu romna masagi maram damda lanjennaduna lengak na hangbi relief camp singna singde pham lawduna hingna asibaga pangkhak oini hingnari lanjenna kiba IDP sina mkhoi masa masagi mayumda handil handuna mahusagumna tangdul itan lahin binaba Delhi amadi state lengak ki luching basing de wakal kibasi sahi ohmi hela phawbud thabak to onthok ngamdre maitei amadi kuki ani ki marakta khulai gi muknab amadi hanu sunabagi chang yamna hantakre adubo kuki singe tokhai belengak phangdriba phawbudi central government sem ki ba farjul amadi national highway da maitei sing chathok chasin tawbagi athingba thamlakki adugi khongpham sing adudagi handok palei taban maram oiraga wathok asigi waroijin polei haina lobudi yadre masina maram oiraga lengak ki kok chikpa leiringi serakta kuki amadi tangkhul ani ki marakta amadi handakki tronglawbigi thodok asiga lerakliba asina maram oiraga state asigi oiba miyang marakta khaibung tahannaba hotnaba agency ama leirabra haiba miyang gi mafamda chingnaba leiri hairiba sing asi kokhananaba lengak oiba khanaba mining changpham thoki naga kanungki tangkhul gi wathoksu naga gi wathokni haibagi mahut tangkhul khakta ta inthokba haibasi naga ni haiba kangbising marakta amadi kuki kanungni haiba sing marakta su tokhai tanabagi thawdogudu naga da su leirabra haibasi yamna chingnaningai oiri Furup amagi miyam marakta mahausa daga huna leijarkiba nusi chanabagi mari thadatnanaba amadi khaibung tahannaba singchep thajinaba hotnaiba singdagi miyamna cheksinbasu mathau tai haukiba komja sol singani gi sumna kulumdoi megi tang ahumdagi maitei amadi kuki gi marakta tholkiba khulai gi muknabagi wathok ngasi pho boroisin propngamdre sahi om helaba wathok ki boroisin proknabagi thorang oina matam madugi miyam gi lenga kilchingba en birenbo Central government resign to Hunduna Assembly animated suspension the center Haktingana Lengak the President rule Sahi Yam Tamaki Bugaluina Chingdami Kendragi MLA White Camp San Singba Anoba Lengak Sem Giba Panakushilakle President rule Matungi Lengak Asiki CM Kem Chan Yauna Cabinet Minister Manga Wasak Loduna Lengak Lungi Tawai Pangli Award per Cabinet Minister Tarit Hapchindana Lengak Lungi Tawai Pangli Basiki Nungi Maram Miam the Kangan Balatri Award pa Mr. Singh Athubda hapnanaba thawang tawri haidabasu karamba matamda thabakta onthorakadagi haiba khangba ngamdrabasu ruling MLA singdi marakta minister gi post phangnanaba political gi oiba lobby chathaba uba phangle Manipur Legislative Assembly gi ruling gi leifam thokpa minister sing masing sudrabasu 32 suba Manipur Legislative Assembly gi 3 suba mifam haukiba mas ki tang 37 loisinkhre mifam madu da ruling gi leifam thokpa minister sing masing sudabagi mathakta
opposition bench ki maikaidagi ayet apan amata pidana ingna takna loisinki session manungda state asigi leiba kuki wathoki waroisin pronaba mapung phana khana nainaba leikitrabasu CM ki maikaidagi waroisin pronaba hotnari masida miyamna mapung phaba cooperation pibiyu haibu wafam thamki hojik leiba wathoki waroisin propungamdaba amadi award minister ki phamben sinba ngamdana leiringi cherek asida lakadoiba kumja 2027 da pangthokkan yaina panariba general election da mikhal thengnaduna lengat ongi chukli paibdi yaunanaba chen chongba hounare state asida leiriba national amadi regional political party sing marakta magi party gi oina karamba miyosing election thengnangadagi haibagi kokchung sinaba uba phangle loinana ruling amadi opposition MLA minister singju mikhal thengnaduna amuk anna lengat ongi chukli painana hotnaba hore ammaromda mamangi mikhal da mai pak hogdraba sing amadi nongna mikhal thengnana hotnaba miyosingju mikhal da mai pakna bu hotna duna election campaign chathab uba phangli pangthoka doriba mikhal asigida ruling gi MLA sing marakta masagi party da atumuk miri oigadra natraga party amada chongduna miri oigadra haibagi political gi oiba khudong chaba phangna bu hotna basu yaudaba natte thawong siga manana opposition MLA sing marakta su khanada bu natte politician sing maphamda party gi principal ideology amadi discipline gi ona tainabada party amadagi party amada chongthok tu singi phaidagi nembali chat adu lakadoiba general election da hen ubu phanglak piyabagi thajaba lei maitei amadi kuki ani gi marakta wathok thoi basigi matangda miyamna ruling amadi opposition party gi legislature singda kham thengna pendabagi mathakta karamba political party gi mirep singdagi mute oina khangadagi haibagi neinaba hore isam samna hairabada miyamna political party gi lusingbasing amadi mikhal da mirep thengnanaba chongthorakba politician sing maphamda thajaba lerektribasi kari maramgino haibadu party sing amadi politician sing neinafam thoi miyamna lengat on lehenba maribak amadi miyamgi damakta kathokpa ngamba mihut khanba ngamdrabadi chokhatpagi maikeida kumang choksin ngamloi haibasi miyamgi thajabani nakalamromda India ki manung chaliba north east state singi miyambu India ki atop state singda haibadi mainland India da matam kaya gi mamangdagi hanthana yengbiba racial discrimination gi thabak asi chathaduna lakli asigumba aina yadaba thabak singa sim makha chathrak oina haukiba February tang kunda Arunachal Pradesh tagi nupi ahum Delhi da makhoi gi nakna leminaba singna tathi tawoina tawbi khibi wathok thokraban hariba thodu asigi matung numit nini lerga Uttar Pradesh da Nagaland tagi nupi amasu sexual harassment chathabagi pau thokraban South Delhi ki Malviya Nagar da leiba Bharasan mafam amada thokiba Arunachal Pradesh tagi nupi ahumbu tathi tawoina tawbagi video adu social media da viral oirakibani haiba thodu asi thokraba matung ikuidan thangnaba numit haibidi February gi tang 22 da Uttar Pradesh da Gorakhpur da leiba AIMS da residence doctor oina thabak tawbi Nagaland gi doctor nupi amasu molest tawbi khibi wathok thokiban India ki mainland India ki mafam ani da thokiba north east ki nupi singbu tathi tawoina tawbi khibagi thoktok sing asida chenaba miyo sing adu police sing na phagatpa amadi makhatab investigation gi thabak sing chathabadi haukiban thawdo asida chenariba miyo sing asida ain gi oiba kai karamba matik chaba cherak sing piak kadoi gi haibudi court ki wai oikre adu matang asida ikhoni yengba yaribudi India ki mainland India da north east ki miyo singbu ngai hak leitana tathi tawoina tawbagi thoktok sing asini hoi mi oiba khunai da racial discrimination go tuk asidi malemi khwaidagi choklat labak ni hainariba America da phawba adumak mathoi hauhiba kumja 2020 gi February thada USA da kuchumubu masagi chai kunmanga da ngairiba na ama racial discrimination tawbadagi thawai mangkibagi thodok thok leigraban asumna America da tanatana malemi top choklat labak singdasu racial discrimination go thokti dumuk leiriban asigumba aina yadaba thabak toromasi India da su itattatana thokun lakli aduga asigumba thoktok sing asi India gi mainland India gi mafam singda north east ki miyoi sing gi mathak chathaba maramna masing tare hena yambagum musu toriban India ki mainland city singda north east ki myambu Momo Chingki Badur Chingchong Chinamen haibani chingba tathi tawoiba mingau kaya kauduna ngahak leitana racial discrimination gi thabak chathabagi wathok asi itattatana thoktun lakraban hauki bukumja so lisingani gi sum drama pangi December thada China dagi sandorkiba malingwili ba kaya da paksana sandokkiba corona virus ki
laina lechat ki manundashu India ki mainland India da North East ki miyambu ka hena karim ka thaina duna racial discrimination gi thabak thoromsing pak sana chatakiba aikhoina matam madu thengna khrabani asumna mainland India da North East ki miyambu tathi tawina tawbagi chang asu wangkalakpadagi national capital Delhi dadi Delhi police na North East ki miyamgi da makhallaga akhanaba selama phawba hangkibagi wafam leikrabani Delhi da Delhi police na hangkiba akhanaba sel asimadi Bejbarwa committee na pisinkiba recommendation amagi matung inani hauji aikhogi nation India si malem goide mangjil thana choklak liba leba amani masiga loinana India na North East India si chokotana India da chokotpu oithukloi haibagi akanba phirep amagi loinana ek is policy phawba hangdoktuna region na sida akhanabam ing thamlibani asigum tan phamma sida ngahek leitana India gi mainland India da North East ki mambu tathi tawine tawbagi thabak asi lepa leitana chathliba amadi chathrakpa tarabadi matau kramna India si chokotpu ngamgani amadi India gi ek is policy si mai pa pangamgadari ra haibagi achobu hang amasu leitabu natte adu kari marangi damakta India gi mainland India da North East ki mambu ngahek leitana tathi tawine tawribano haibagi maram amasu leitabu natte India gi mainland India si da leiriba miyang gi sakchuga North East ki miyang aduki matik khetnari India gi North East leiriba state singna khundari basi Mongoloid proof singi miyo sing ngaktani Mongoloid proof ki miyo sing asida mainland India gi saong sada haibadi manaton tumba mita natana chingba physical structure da aduki matik khetnari bani asingma maram sing asina North East ki miyambu mainland India da ngasi phawba Indian oin uba ngamdri bani aduba hairiba physical structure sing asida yimpham oiraga North East ki miyambu mainland India na ngahek leitana tathi tawoin tawbirakpa tarabadi achobu wathok am oiraktuna nation na si phawba nakpak tarakpada natana machet tarakloi haninga leite masi khangna mari lena authority singna thabuk lokhatpa amadi maralei basing ain gi oiba matik chaba sayak piba mathau tari masi ge loinana laik lesu tamnabagi syllabus singdasu North East ki matang da si yohonduna mainland India ki miyam dasu North East ki matang da marik chumna khanganma mathau tari maduna trabadi hawjik amadi handak tholiba tathi tawoina tawbagi thabak sing asigumba makha tarakpatu soidan chatrakigan yaina khalli asum tawdun leirabadi nation asina mangiba chokhatpagi nesal amagi manglan adu chuksoi soidan khurau thangani haibasi miyangwi thajaban Miyamda khanganjaba ama Impact TV News Channel asida tongan hiram singi matangda advertise tawbiningba miyoi singi oina yamna chawna offer pizari maram aduna advertise tawbiningba miyoi singna offer asigi khudong chaba lawbiyu hiram asigi matangda apamba miyoi singna mobile number 9366127201 da call tawbiraklaga khudong chaba asi lawbiyu haina Impact TV News ki maikaidagi miyamda appeal tawjari